वारे है बग थिनबीरा मिरा नत्रगा कोटूना थ्रेट तौबदगी आंगांग ये सोयगाम यावगिने थिनबीरा मिब्रा अदु कोटूना थ्रेट तौरिसि मरमना करिगिनो को शांति पामदि मन अछि मतंगदा थिनबीरा मिबा बेसे की कन्वॉय दो मोय मसाना अंगदो खन खनथम चंगेबको ओ दि चाइनाउ से मोय कुकी कंबु से शांति पामदे मोय जे हिंसा तब पामी अदुना मलेमगी ओइना इंडियागी ओइना पीस की खोंस चली बदुगुम बैनाउ मलेम थोंगाम से सोहेनिंगदबि दमकता मोय जगा सिमदि खोइना कल्लगा पुजरकपनि को अदुमाय खोंस से अशुगाम याउदना खो संगाइ थमजरबनि हाबो होइसे असि खो खंगम लैयेबको नतबिदा मसाइ कोटुगी इन्फ्लुएंस तगा सपगी टाइप तगा मानमै ममी मता हनबजि फतब लैयेबो नमंगसको मसि थिनबिरामिबा बीएसएफ की नतगा थिनबिरामिबा दुगुम्बा सिक्युरिटी फोर्सेस सिंगुना इनाउ मलेम थोंगाम जे अशुगाम याउदबि खoi थिनजबनि को मोइसे कांगपोकपी हाइबे एरिया खरजदिदा कोटु हाइबे कांगबुसे कोटु मानजब लुक खरना मी खरना शांति पाम कांगबु ओइदबसे सिना अशोगाम यावदरे खoi चेक्सिन ngakshin jabani हाइबु खoi हाइनिंग बलेइबको यामना सिदि याम क्लियर ना हाइनिंग ए ओजा मंगसको आई एमना मी मगी मतेंग पांग बाइसि ओजा मंगसा आई एमना मी मगी मतेंग पांग बाइसि तसेंगना मागी अवाबा दुइना पांगनि मतेंग दो को अवाबा दु तसेंग थमोसिना नुसिना पांग दो अदुबु को मतेंग पांग बाइद्रा अदुना तबिदा ngsaigi यानना फोना बदुगी कइगुम खरदा कई खरदा ngsaigi ngराइनि मतेंग पांग नमाम थोंबदि ओजा मंगसा बदुदि मतेंग पांग कौरोयेबको अदुना इनाउ मलेम थोंगाम मतम सांगना साइकल लोयना ngsaigi साइकल खतरा थौर मखोंना साइकल थौरगांदा दिल्ली कैपिटल लगी ngasi इम्फाल मणिपुर बो योरपदा मणिपुर जे फ्यूचर मणिपुर को मणिपुर मगी दमक तुंगी मणिपुर मगी दमक को अपुन मणिपुर मगी दमक को याम पीसो खोंचत नम गोइना लेसम चम लाक्स बंगांग से ngasi कांगपोकपी लालम दाइदा थोलेबा प्रेस स्टेटमेंट को दुगा सेंट्रल सिक्योरिटी फोर्स ने लोरिबा मागी वखलोन स्टेट सिक्योरिटी फोर्स लोरिबा वखलोन जि मतंग दे खोइ पंगाइ फदना को शांति पाम द म्यूजिक कनानो हाबसे साइ एदा खोइना चपचना कन्फर्म तब मतम ओइरेबको कन्फर्म तौरे खोइ लोब यारेबको शांति पामद्रिबा शांति थुगाइनिंगिबा अदुगु ममी हानिंगिबा अदुगु ममी ngsaigi फानिंगिबा पुनिंगिबा क्राइम तौनिंग कंबु सुंग थक्ता लोगी एक्शन में खम थोक तबाय क्वेश्चन खोइ लाक्सिनिंगिको अदुना इनाउ मलेम थोंगाम जे सिक्योरिटी फोर्स ना को याम नंगाइ तब जगा अमा ngak sin lan thok pirako madu kasu kaide mai pa khongthang khongchat amani khoi lobu yare aduna ngasai kotu gi leiri badu gumba wanga roi amana ngangi bawa do kotu aro kata aro khoi election khoi haira roi natra aduna moi ngangi bawang sang aduna masana takchabani moje peace pam de moje ingtaba pam de ko moje crime to pam moje ngasai mi ama oina mi ba moina du moi khon che de khon je kasi confirm torobani na moi mathakta chapchana khoi miyam humna ko logi election mon khot khoi to mathau tare ko aduna sai edas de khoi jaining ji free movement handaba ko ngsaigi maning tong chapa handabagi leina ama ai yamwa thamingai marak sidida sugumagi threat ama lakuna maram orakanda ai taragadi mogi mathakta center gi luching busina kai do biduri natra sai ga laibiriba angam mathau tawbangamba hero sari kangbu koi miyam ngakani miyagi thoi kangani lanthung kangani laibiriba ai local mla singina kai do biduri ko sukai hangba laibuko aduna angaw mina yumai thakoda yumai thabada angaw bone na khoina sum tumi taragadi yumai chakane bo jamang chako anak miron thunaba drug mafia ko ki terrorist na angaw khoina tawjabani gai thadok na maram kan da khoi maitegi samjara sai na mayam ngasi bo thiba khang da leise ko ngasi bo chibang da leise mase awa ba je khoi angaw bo me mata da jing to thoki batun tor ine bako adi angaw ba me mata da jing do matang jana wara udu taragadi pharaga pagan khra da ko angaw bo le thamani khangde मखों खुद पुलगा जोली पुल थमनी खंगदे नत्रगना खोइ अंगाव बो दिखै लागन फाग लागन चंगे हेतार लेय मनि खंगदे मतम चंगे हेतार परमानि को अंगाव बो सुन थाव थाव थंदारगदि अंगाव बो चुरम मै युम जिंदो मै चाकने बको मै चाकदि मदुगी युम दु कन्नन होना मतमदा हेना साथि बदु गुम साइथो न तोथोरप याय बको मतंग मतम चारि गाइ सिदा दु गुम अंगाव बो जिंदो कोटु गुमबा को अदुगी केजेसी गुमबा को ड्रग माफिया कुकी ड्रग माफिया को कुकी टेररिज्म में फार कांदा कोई परा तंबी मत मोइदि मतम लेरे मतम ओइरे हाबसुन से हाय थमजर कांदा कोई इनाउ कोई मालेम थोंगा को याम नहा मोइना को माना लक्ष्य खुंचत कोई एप्रिशिएशन तो बुथुई लगन दा कोई नेगेटिव कमेंट पीबी दबा को मा आमना तोजे थोदांग से माना ngamjabe area da माना लौजे रोल से कोई मयाम एप्रिशिएशन पीबम थुई को अदुगा मियाम मिमान अदरबा डिसेबल कंबु हाइतारे को मियाम मिमान अदरबा कंबु सिंगना लरप खलो दु जुखै न काय खनो उतपाइ प्रमाणि को अदु तौबंग अम कंबु दा मसागी तौबंग अम थाक दु सै दाइते लौजरक को जुखै दुम खोइ अन तौबु ताइ अमना अमगी मतिंग पांगजनर मतुंग दai खोइ इमाले बाक मणिपुर से कन्विनबम चंगे को कन्विनबम चंगी अम थौदांग अमिनबम चंगी लैहौरिबा फ्रुप इपाइ जाइसिनाव मया मा हाइतारे को
ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯃꯌꯥꯝ ꯑꯃ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯃꯤꯟꯅꯔꯀꯥꯟꯗ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ ꯀꯟꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯛꯐꯝ ꯌꯥꯏ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯣꯏꯁꯤꯜꯂꯛꯄꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏ ꯅꯥꯠ ꯆꯠꯅꯕꯤ ꯌꯣꯛꯈꯠꯀꯦ ꯍꯥꯏꯔꯕꯗꯤ ꯃꯤꯡꯒꯧ ꯊꯧꯒꯜꯂꯣꯟꯁꯨ ꯌꯣꯛꯈꯠꯄ ꯃꯊꯧ ꯇꯥꯏ ꯑꯍꯜ ꯂꯃꯟꯗ ꯊꯧꯒꯜꯂꯣꯟ ꯉꯥꯛꯅ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡ ꯑꯄꯪꯕ ꯑꯣꯏꯅ ꯎꯅꯔꯤ ꯍꯥꯏꯅ ꯑꯣꯖꯥ ꯂꯥꯛꯄꯇꯤꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯟꯖꯩ ꯍꯥꯏꯔꯤꯕ ꯄꯥꯎꯁꯤ ꯑꯣꯖꯥ ꯑꯔꯣꯏꯕ ꯅꯠꯇꯅ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯃꯛꯁꯥꯏ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯆꯨꯝꯃꯦ ꯀꯣ ꯌꯥꯝ ꯆꯨꯝꯃꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯀꯣ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯀꯣ ꯑꯩꯈꯣꯏꯒꯤ ꯐꯤꯖꯦꯠ ꯆꯛꯆꯥ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯉꯥꯛꯄ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯉꯥꯏꯔꯕꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯀꯣ ꯏꯁꯥꯒꯤ ꯅꯥꯠ ꯆꯠꯅꯕꯤ ꯏꯁꯥꯒꯤ ꯊꯧꯒꯜꯂꯣꯟ ꯀꯣ ꯁꯤ ꯉꯥꯛꯑꯒ ꯊꯝꯕꯗꯨꯅ ꯏꯁꯥꯒꯤ ꯁꯛꯇꯝ ꯉꯥꯛꯑꯒ ꯊꯝꯕꯗꯨꯅ ꯑꯩꯈꯣꯏꯁꯦ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯀꯔꯝꯕ ꯖꯥꯇꯤꯅꯣ ꯀꯔꯝꯕ ꯐꯨꯔꯨꯞꯅꯣ ꯍꯥꯏꯕꯁꯦ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯇ ꯑꯩꯈꯣꯏ ꯁꯛ ꯇꯥꯛꯄ ꯉꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯝꯕ ꯐꯤꯖꯦꯠ ꯆꯛꯆꯥ ꯑꯣꯏꯔꯣ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯊꯧꯒꯜꯂꯣꯟ ꯑꯣꯏꯔꯣ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯀꯥꯎꯊꯣꯛꯑꯀꯥꯟꯗ ꯆꯥꯎꯈꯠꯂꯕꯅꯤꯅ ꯉꯁꯤ ꯃꯄꯥꯟꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯊꯕꯛ ꯇꯧꯕꯗꯨꯅꯗꯤ ꯑꯩꯈꯣꯏ ꯉꯥꯛꯇꯪꯒꯤꯗꯤ ꯃꯤꯠ ꯅꯨꯡꯉꯥꯏꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏ ꯑꯥꯏ ꯑꯦꯝ ꯏꯟꯗꯤꯌꯟ ꯀꯣ ꯑꯩꯁꯦ ꯏꯟꯗꯤꯌꯟꯅꯤ ꯍꯥꯏꯖꯔꯒꯁꯨ ꯑꯩꯒꯤ ꯔꯤꯂꯤꯖꯟ ꯇꯣꯉꯥꯜꯂꯦꯕꯀꯣ ꯑꯩꯒꯤ ꯐꯤꯖꯦꯠ ꯆꯛꯆꯥ ꯇꯣꯉꯥꯜꯂꯦꯕ ꯑꯩꯒꯤ ꯆꯠꯅꯕꯤ ꯇꯣꯉꯥꯜꯂꯦꯕ ꯏꯟꯗꯤꯌꯥꯁꯤ ꯐꯨꯔꯨꯞ ꯃꯁꯤꯡ ꯊꯤꯉꯝꯗꯕ ꯐꯨꯔꯨꯞ ꯃꯌꯥꯝ ꯑꯃ ꯈꯨꯟꯗꯥꯔꯒ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃꯅꯦꯕꯀꯣ ꯃꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯖꯥꯇꯤ ꯃꯥꯒꯤ ꯐꯨꯔꯨꯞꯇꯨꯒꯤ ꯍꯤꯡꯖꯔꯤꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯐꯤꯖꯦꯠ ꯆꯛꯆꯥ ꯑꯗꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯤꯡꯗꯨ ꯄꯨꯟꯁꯤꯟꯅꯔꯕ ꯃꯇꯨꯡꯗ ꯐꯖꯕ ꯏꯟꯗꯤꯌꯥ ꯑꯃ ꯁꯦꯝꯃꯤꯅꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯃꯤꯇꯧ ꯇꯝꯃꯒ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯃꯤꯇꯧ ꯇꯝꯃꯒ ꯉꯥꯡꯉꯤ ꯁꯦꯠꯄ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯇꯁꯦꯡꯅ ꯍꯣꯏ ꯉꯥꯛꯇꯪꯒꯤ ꯑꯩꯈꯣꯏꯅ ꯀꯝꯃꯨꯅꯤꯀꯦꯁꯟ ꯄꯥꯎ ꯐꯥꯎꯅꯅꯕ ꯑꯩꯈꯣꯏ ꯉꯥꯡꯅꯈꯤꯕ ꯍꯥꯏꯅꯈꯤꯕꯗꯤ ꯌꯥꯏ ꯀꯣ ꯑꯗꯨꯕꯨ ꯍꯟꯗꯣꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯁꯤꯗ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯂꯥꯛꯄꯇꯤꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯀꯩꯅꯣ ꯑꯃꯅꯦꯕ ꯁꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯟ ꯀꯩꯕꯥꯟꯗ ꯐꯥꯎꯕꯗ ꯑꯣꯖꯥ ꯃꯥꯡꯁꯥ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯆꯠꯀꯗꯧꯕ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯅ ꯁꯦꯠꯂ ꯆꯥꯒꯗꯧꯕ ꯑꯗꯩ ꯅꯨꯄꯥ ꯑꯃ ꯂꯩꯒꯗꯧꯕ ꯋꯥꯈꯜꯂꯣꯟ ꯃꯃꯥ ꯃꯄꯥ ꯂꯩꯒꯗꯧꯕ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯍꯜ ꯂꯃꯟ ꯇꯝꯕꯤꯔꯝꯕ ꯆꯠꯂꯛꯄ ꯃꯌꯥꯝꯁꯤꯡꯁꯦ ꯉꯁꯤꯗꯤ ꯋꯥꯟ ꯕꯥꯏ ꯋꯥꯟ ꯑꯃꯠꯇ ꯑꯣꯏꯅ ꯉꯁꯤ ꯉꯁꯥꯏꯒꯤ ꯑꯃꯨꯛ ꯍꯧꯖꯤꯛ ꯃꯃꯥꯡꯒꯤ ꯆꯠꯅꯕꯤꯗ ꯑꯃꯨꯛ ꯍꯧꯖꯤꯛ ꯌꯥꯎꯕ ꯍꯧꯔꯛꯏꯅꯦꯕꯀꯣ ꯑꯗꯨ ꯃꯔꯛ ꯈꯔ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯃꯔꯛ ꯈꯔ ꯑꯃꯨꯛ ꯃꯣꯗꯔꯅꯥꯏꯖꯦꯁꯟ ꯃꯤꯌꯥꯝꯒꯤ ꯃꯤꯇꯧ ꯇꯝꯕ ꯃꯤꯌꯥꯝ ꯍꯥꯏꯗꯤ ꯃꯤꯇꯣꯞꯀꯤ ꯃꯤꯇꯧ ꯇꯝꯕꯒꯤ ꯆꯠꯅꯕꯤ ꯃꯔꯛꯇ ꯂꯩꯔꯨꯔꯦꯕꯀꯣ ꯑꯗꯨꯒꯤ ꯃꯤꯇꯧ ꯇꯝꯕꯤꯁꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯈꯔꯗꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯂꯩꯔꯤꯀꯣ ꯑꯗꯨꯒꯤ ꯆꯠꯅꯕꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯃꯔꯛ ꯑꯃ ꯑꯩꯈꯣꯏꯁꯦ ꯄꯨꯔꯥ ꯑꯩꯈꯣꯏꯁꯦ ꯉꯁꯥꯏꯒꯤ ꯄꯨꯟꯕ ꯌꯥꯗꯕ ꯁꯥꯒꯠꯃꯤꯟꯅꯕ ꯌꯥꯗꯕ ꯑꯩꯈꯣꯏꯁꯦ ꯑꯃꯒ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯅꯗꯕ ꯐꯤꯕꯝ ꯈꯔ ꯆꯠꯂꯨꯔꯕꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯇꯞ ꯇꯞꯅ ꯁꯨꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯛꯏꯕꯅꯤꯀꯣ ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯁ꯭ꯀꯣꯜ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯀꯣ ꯑꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯁꯅꯥꯅꯤ ꯑꯗꯨꯝ ꯂꯩꯖꯗ꯭ꯔ ꯄ꯭ꯔꯃꯥꯟꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯦ ꯀꯩꯁꯨ ꯀꯥꯟꯕ ꯌꯥꯔꯣꯏ ꯃꯨꯠꯄ ꯌꯥꯔꯣꯏ ꯑꯗꯨ ꯃꯨꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯊꯑꯣꯏꯅ ꯁꯤꯟꯕꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦꯀꯣ ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯈꯣꯏ ꯁꯥꯒꯩꯗꯐꯥꯎꯗ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯁꯥꯒꯩꯗ ꯃꯤꯅꯝꯕꯁꯤ ꯐꯠꯇꯦ ꯀꯥꯏꯅ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯔꯤꯁꯤ ꯌꯥꯝ ꯆꯨꯝꯕ ꯄꯣꯠ ꯑꯃ ꯂꯩꯔꯤꯑꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯦ ꯐꯖꯅ ꯉꯥꯛꯆꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯏꯟꯗꯤꯌꯥꯒꯤ ꯂꯩꯃꯥꯏꯗ ꯑꯩꯈꯣꯏ ꯐꯖꯕ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯑꯩꯈꯣꯏ ꯁꯛ ꯇꯥꯛꯄ ꯉꯝꯒꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯔꯛꯇ ꯅꯥꯀꯟꯗꯒꯤ ꯍꯩꯖꯤꯜꯂꯛꯄ ꯉꯁꯥꯏꯒꯤ ꯃꯄꯥꯟꯒꯤ ꯆꯠꯅꯕꯤ ꯉꯁꯥꯏꯒꯤ ꯈꯤꯇꯪ ꯃꯤꯒꯤ ꯃꯤꯇꯧ ꯇꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯁꯤꯅ ꯑꯩꯈꯣꯏꯁꯦ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯃꯒꯨꯟꯁꯦ ꯃꯥꯡꯍꯟꯒꯦ ꯍꯦꯛ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯑꯃꯨꯛꯇꯪ ꯔꯤꯕꯣꯜ ꯇꯧꯔꯒ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯐꯤꯔꯦ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯑꯃꯗ ꯍꯟꯖꯤꯟꯕ ꯉꯝ ꯇꯥꯔꯒꯗꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯥꯂꯦꯝꯒꯤ ꯅꯠꯇ꯭ꯔꯒꯅ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯦ ꯑꯩꯈꯣꯏꯅ ꯍꯪꯒꯠꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯣꯖꯥ ꯃꯥꯡꯁꯦ ꯂꯩꯅꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯆꯠꯅꯕꯤ ꯅꯤꯇꯤ ꯅꯤꯌꯣꯝꯁꯦ ꯑꯩꯈꯣꯏ ꯀꯩꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ ꯀꯩꯅꯣ ꯍꯧꯖꯤꯛ ꯁꯥꯎꯠꯇꯒꯗꯤ ꯑꯩꯈꯣꯏ ꯄꯥꯔꯂꯥꯃꯦꯟ ꯆꯪꯉꯀꯥꯟꯗ ꯑꯗꯨꯝ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯐꯩꯖꯣꯝ ꯁꯦꯠꯂꯒ ꯆꯪꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯅꯣꯡꯒ꯭ꯔꯤ ꯁꯦꯠꯂꯒ ꯆꯪꯉꯤ ꯀꯣ ꯑꯗꯨꯒꯤ ꯐꯤꯂꯝꯗ ꯐꯥꯎꯗ ꯃꯤꯒꯤꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤꯂꯝ ꯑꯩꯈꯣꯏ ꯍꯣꯂꯤꯋꯨꯗ ꯕꯣꯂꯤꯋꯨꯗ ꯐꯪꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯐꯤꯂꯝ ꯃꯁꯥꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁ ꯑꯗꯨꯗ ꯑꯗꯨꯝ ꯁꯛ ꯇꯥꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯃꯤ ꯑꯗꯨꯝ ꯃꯤꯒꯤꯗꯤ ꯎꯠꯄ ꯂꯩꯗꯅ ꯄ꯭ꯔꯃꯥꯟꯅꯤꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤꯁꯦ ꯃꯁꯤꯗ ꯐꯣꯀꯁ ꯇꯧꯔꯀꯥꯟꯗ ꯍꯧꯖꯤꯛ 21st ꯁꯦꯟꯆꯨꯔꯤ ꯌꯧꯔꯕꯅꯤ ꯑꯣꯖꯥ ꯃꯥꯡꯁꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯑꯣꯏꯔꯣ ꯑꯗꯒꯤ ꯌꯥꯝꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯐꯤꯂꯝꯗꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯍꯤꯔꯝ ꯑꯃꯗ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯝꯄꯤꯠ ꯇꯧꯕ ꯌꯥꯕ ꯁ꯭ꯇꯦꯖ ꯑꯃꯗ ꯑꯩꯈꯣꯏ ꯊꯥꯡꯒꯠꯄ ꯉꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯀꯩꯁꯨ ꯁꯣꯊꯒꯗꯧꯕ ꯄꯣꯠ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯃꯥꯟꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯃꯆꯥꯛ ꯃꯊꯨꯝ ꯌꯥꯝꯅ ꯂꯩ ꯑꯣꯖꯥ ꯃꯥꯡꯁꯦꯀꯣ ꯃꯆꯥꯛ ꯃꯊꯨꯝ ꯌꯥꯝꯅ ꯂꯩ ꯑꯗꯨꯕꯨ ꯃꯔꯛꯇ ꯃꯤꯑꯣꯏ ꯈꯔꯅ ꯀꯣ ꯃꯁꯥꯒꯤ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯤꯇꯧ ꯇꯝꯕꯅ ꯆꯥꯎꯈꯠꯄꯅꯦ ꯈꯟꯖꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯆꯠꯅꯕꯤꯁꯦ ꯃꯥꯡꯍꯟꯒꯦ ꯍꯦꯛ ꯇꯧꯕꯒꯤ ꯊꯕꯛꯁꯦ ꯃꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯆꯠꯅꯕꯤ ꯅꯥꯠꯀꯤ ꯀꯣ ꯆꯠꯅꯕꯤ ꯐꯤꯖꯦꯠ ꯆꯛꯆꯥ ꯊꯧꯒꯜꯂꯣꯟ ꯃꯌꯥꯝꯁꯦ ꯐꯖꯅ ꯑꯩꯈꯣꯏ ꯎꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄꯒꯤ ꯃꯃꯤꯗꯣ ꯈꯝ ꯊꯦꯡꯅ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯣꯖꯥ ꯃꯥꯡꯁꯦ